Prime Minister Narendra Modi na khunggangi mafam khudingmak thaknaba ising phanghanabagi pandamda haukiba Jal Jivan Mission Manipurda mapung fana thabakta onthok piraktabadagi khul kayana pendaba phongdonarakle Laibaga Sigi State Kungani-pan amasung Union Territory Nipan da Lairiba Rural Area Singge Miyoi Singda Afaba Thaknaba Ising Pipe ki Kuthangda Yumthong Khuding Phanghanabagi Pandamda Prime Minister na haudokiba Jal Jivan Mission ki Thabak Thoram Sing Manipur gi oinasu Rural Area amade Chingi Mafam Singda Paikhalakpada Asoiba Aranba kaya yaure haiduna Tongan ba Chandel District ke Khul Tarani Toige Village Sip Singna petitioner oiduna High Court of Manipurda PIL ama civil right petition ama file tawraktuna wakal ingay cherakta tampake tongan ba rural area singdasu mission asigi makhada miyamda thaknaba afaba ising phanghanbagi thabak mapung fa na chathabidre haiduna wakat kaya ama lakle Prime Minister Narendra Modi na haudokiba matamda mission ase mathau taba thabak thoram sing pangthoknaba lupa karor ani lising nipan chatruk yangkhaini thoi kaithokibani aduga mission asigi thabak thoram sing na mamang chahi inglising ani kunga marida mai pakna loisinbagi pandam thamkhibani adubu Manipur gi oinadi haujik chaliba chahi inglising ani kunga manga ase loisalakadawaba fawba mission asigi makhada miyamda thaknaba ising yumthong khudingda pire haina upload tawrakpa report tawrapa thenaraba so mission asigi makhada ising sungphang phangdriba yum amadi khulgi maming kaya amasu yausilamba thengnare loinana pipe ki khuthangda thaknaba ising phanghananabagi damak semgat sagat kadaba water treatment gi thabak thoram sing haujik fawba loisindabaga loinana ising pinanaba pipe fawba mathau taba masing suna phamdre haibagi wakalakpa leptre